Karino ama hekta haubasidi yamna lai adubu mi loinamakna makoina haukraba adudi loisannade sengna hairabada thawai oiba panthungi matangdadi makoina haukraba adu mi ayambana sungloi loisinnade prathana ge thaurang tawi aikhoi tauba hawi loidi loisinde Bible pabagi thaurang tawi aikhoi tauba hawi loibadi loisinde Afaba Christian gi lairik ama paba hawi loidi loisinde nangi yumda pabadi haukraba lairik kaya ama lay aduga nangi yumda pabadi haukraba aduga loisindriba Joyce Meyer gi lairik kaya ama lay aikhoi CD series natraga DVD series kayarak laikre madu tasengna yamna taningki natragadi mamal phawba piramloi mi kaya ama makhoigi thawaigi manglan amasung ujaningba amalay adumakpu khara khaktang loisilli polna haiki madudi mahakki lamjel adu loisennaba mahak leppi haina ishwarna aingonda pikhiba adu loisennaba haibasi aikhoina yamna maru oirakhi aduga punsigi atopa thabaksingdasu loisinba haibasi maru oi nangi kadu sengdoke hairabadi sengdoi Nangi sendondu koknaba hotnarabadi madu taw nangi haksangi matangda ishwarna ngangbirabadi phattaba hainabi lairabadi numidang thengna lairabadi nganta tumge haina leplabadi madu taw nang sabagi hainabidu khara thadoke khallabadi haksang phahange khallabadi madu taw Aikhoi thuna phabasi pami khudakta thangatpibadu pami adubu aikhoina tawba mawongdi madumakti aikhoina maru hulli aduga loi prithibina lairikhaidi maru hunba amasung lokpa asi lairagani adubu masi khara semdoklaga paba darkar lei prithibina lairikhaidi maru laigani matam yamna laigani aikhoina pamliba adudagi hena laigani Adudagidi marakta tokthok haudaba singduna lokpa phangani hallelujah Aikhoina sanagadawriba asigi matangda polna haiki Aina tawriba asi karigi tawribano Romia taretki tara mangada mahakna hai maramdi aina tawba adu aina khangde Maramdi aina tawningba adu aina tawriba nate adubu aina tukatchaba adu aina tawi tawigumba sung aina tawningdaba adu aina tawrabadi wayel yathang adu aphabani haina wayel yathang aduga aiga yaminabani mahakna hairiba asi hauzik aina tawpham thokpadu aina tawba ngamnabani aidi laksinnaba mapan thonggi oiba karigumba khara darkar lei haibani Wayel yathangdi ariba matamda mibu laksinnaba pikhibani adubu aikhoibu laksinnanaba aikhoigi nungda thawai asengba leiri ishwarna yaba amasung yadabasing adu mahakna aikhoida matam chuppada khanghanbi aduna madu tawba adu hauzik amuk aina nate adubu aingonda leiriba papnani aina masi chahi kungi mamangda pakhiba matamda ai kok khotki aina khanki madu nangna tawdaba oirabadi kanana madu tawribano pada 19 maramdi aingonda haibadi aigi haksang manungda aphaba leite haiba aina khangjai maramdi ningba adu aiga loinana lei adubu aphaba adu tawnaba leite hairiba mayam sigi maramdi aikhoina madu ishwarda makha pondaduna aikhoi isana tawnaba hotnabanani maramdi aina tawningba aphaba adu aina tawde adubu aina tawningdaba phattaba adu aina tawribani tawigumba sung aina tawningdaba adu aina tawrabadi madu tawba adu amuk aina natte adubu aingonda leiriba papnani nangna mase gyan tadringegi mamangda lising mangarak kumba pagadabani aduga tonganba mi kaya amana takhangadabani polna romansingda hairiba asi aigi nungda thabak ani tawri aigi manungdadi achumbadu tawningbagi apamba lei achumba tawgadabani haibagi gyan amadi nungda lei khudam oina hairabada nangna tawkhraba thabak adu nangna loisinningi natrane nangna masi ai loidi loisinningde adubu
ꯑꯗꯨꯝ ꯍꯦꯛꯇ ꯍꯧꯖꯤꯜꯂꯒꯦ ꯍꯥꯏꯅꯗꯤ ꯅꯪ ꯇꯧꯗꯦꯕ ꯅꯠꯇ꯭ꯔꯅꯦ? ꯑꯩꯅ ꯃꯥꯏꯊꯤꯅꯅꯕ ꯇꯧꯒꯦ, ꯍꯥ ꯃꯗꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯣꯏꯗ꯭ꯔꯣ? ꯑꯩꯅ ꯃꯥꯏꯊꯤꯅꯅꯕ ꯇꯧꯒꯦ, ꯃꯗꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯣꯏꯗ꯭ꯔꯣ? ꯕꯥꯏꯕꯜꯅꯗꯤ ꯇꯧꯗꯦꯕ꯫ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯧꯔꯤꯕ ꯑꯁꯤ ꯃꯗꯨ ꯇꯁꯦꯡꯅ ꯂꯣꯏꯁꯤꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯍꯔꯥꯎꯖꯅꯕ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯔꯣꯏꯕꯗꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯄꯨꯛꯅꯤꯡ ꯍꯟꯊꯔꯦ꯫ ꯑꯩꯅ ꯃꯧ ꯑꯣꯏꯕ ꯅꯧꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕꯁꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯪꯖꯈꯤꯗꯦ ꯑꯗꯨꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯅꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯐꯃꯨꯡ ꯂꯣꯏꯁꯤꯟꯒꯅꯤ, ꯑꯗꯨꯗꯒꯤ ꯀꯣꯜ ꯂꯤꯛ ꯑꯃꯨꯛ ꯐꯦꯡꯅꯤꯡꯂꯛꯑꯅꯤ, ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯀꯣꯜ ꯂꯤꯛ ꯑꯃ ꯄꯩꯁꯤꯟꯒꯅꯤ, ꯃꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯃꯨꯛ ꯍꯥꯡꯗꯣꯛꯀꯅꯤ, ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯀꯨꯝꯂꯒ ꯐ꯭ꯔꯤꯖꯔꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯥ ꯑꯃꯨꯛ ꯂꯧꯊꯣꯛꯂꯨꯒꯦ ꯈꯜꯂꯒꯅꯤ꯫ ꯑꯗꯨꯅ ꯀꯣꯟ ꯐꯦꯡꯅꯕ ꯀꯣꯟꯖꯤꯟꯗꯨ ꯑꯗꯨꯝ ꯂꯩꯊꯣꯛꯂꯒ ꯊꯅꯝꯂꯒꯅꯤ, ꯃꯈꯥꯗ ꯀꯨꯝꯃꯒ ꯐ꯭ꯔꯤꯖꯔꯗꯒꯤ ꯁꯥ ꯂꯧꯊꯣꯛꯂꯅꯤ, ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯂꯅꯤ, ꯀꯅꯥꯅꯣ ꯑꯃꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯃꯨꯛ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯑꯅꯤ, ꯃꯗꯨ ꯑꯃꯨꯛ ꯆꯠꯇꯨꯅ ꯊꯤꯜꯂꯨꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯑꯩ ꯇꯞ ꯇꯥꯏ, ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯌꯨꯝꯗꯨꯁꯨ ꯄꯨꯝꯆꯥꯏ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯒꯅꯤ, ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯊꯕꯛ 10ꯗꯤ ꯑꯩꯅ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯃꯠꯇꯁꯨ ꯂꯣꯏꯁꯤꯟꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯄꯨꯔꯥ ꯃꯥꯏꯊꯤꯔꯕ ꯑꯃꯒꯨꯝ ꯐꯥꯎꯖꯈꯤ꯫ ꯄꯣꯜꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯅꯨꯡꯗ ꯑꯐꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯐꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯈꯠꯅꯩ꯫ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯗꯤ ꯄꯣꯜꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯗꯨꯗꯤ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯦꯠꯅꯕꯁꯤꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯍꯛꯆꯥꯡꯅ ꯊꯕꯛ ꯇꯧꯏ, ꯀꯔꯝ ꯀꯥꯟꯗꯅ ꯊꯋꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯇꯝꯍꯟꯅꯤꯡꯉꯤ, ꯑꯗꯨꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯥꯖꯦꯟ ꯇꯧꯖꯗꯨꯅ ꯑꯄꯥꯝꯕ ꯑꯗꯨ ꯆꯨꯝꯅ ꯈꯟꯕ ꯇꯝꯍꯟꯅꯤꯡꯉꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯃꯇꯝ ꯈꯔ ꯅꯠꯇ꯭ꯔꯒ ꯁꯥꯡꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯃꯍꯥꯛꯄꯨ ꯂꯦꯞꯇꯅ ꯊꯤꯖꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯅꯥ ꯄꯤꯕꯤꯒꯅꯤ꯫ ꯑꯆꯨꯝꯕ ꯑꯃꯈꯛ ꯇꯧꯕꯗꯨꯒꯤ ꯃꯅꯥ ꯄꯤꯕꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯐꯕ ꯐꯣꯜ ꯑꯃ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯧꯔꯤꯕꯁꯤꯡꯗꯨꯒꯤꯅꯤ ꯃꯅꯥ ꯄꯤꯕꯤꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯕ ꯉꯝꯂꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯇꯧꯕꯤꯕ ꯉꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯤꯡꯇꯝꯍꯟꯕ ꯉꯝꯂꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨꯁꯨ ꯅꯤꯡꯇꯝꯍꯟꯕ ꯉꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯋꯥꯁꯛꯇꯤ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯅꯤ꯫ ꯑꯃꯦꯟ꯫ ꯅꯈꯣꯏ ꯀꯅꯥ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥ ꯉꯥꯡꯕꯗꯨ ꯇꯥꯟꯅꯕꯗ ꯋꯥꯔꯕꯒꯦ? ꯃꯗꯨꯃꯛ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯪꯕꯗꯨ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯅꯣ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯦ? ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯅꯪꯅ ꯌꯨꯝꯗ ꯆꯠꯂꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯕꯗꯨꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯣꯏꯅ ꯑꯩ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯅꯨꯄꯤ ꯑꯃꯈꯛ ꯑꯩꯒꯤ ꯀꯣꯟꯐꯔꯦꯟꯁꯇ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯕꯤꯅꯤ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯄꯨ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈꯤꯕꯁꯨ ꯑꯃꯅꯤ꯫ ꯀꯣꯟꯐꯔꯦꯟꯁꯇꯨ ꯆꯥꯛ ꯌꯥꯎꯔꯝꯃꯤ, ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯒ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ꯫ ꯍꯞꯇꯥꯗꯨꯒꯤ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯩ, ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯃꯝꯅꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯗ꯭ꯔꯤꯕꯅꯣ ꯈꯪꯈꯤꯗꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯑꯩꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯇꯩꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯩꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏ꯫ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯃꯗꯨ ꯇꯧꯏ, ꯑꯩꯅ ꯇꯧꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯤꯡꯇꯝꯃꯤ, ꯑꯩꯅ ꯇꯝꯗꯦ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯁꯤ ꯇꯧ ꯍꯥꯏꯔꯕꯗꯤ ꯃꯤꯁꯤꯡꯁꯤꯅ ꯀꯌꯥꯝ ꯊꯨꯅ ꯅꯤꯡꯈꯥ ꯇꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯑꯃ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯔꯥꯏꯕ ꯂꯝꯕꯤ ꯑꯃ ꯍꯦꯛꯇ ꯊꯤ꯫ ꯃꯤꯁꯤꯡꯅ ꯇꯣꯉꯥꯟꯕ ꯐꯣꯜ ꯑꯃ ꯐꯪꯅꯕꯒꯤ ꯑꯥꯁꯥꯗ ꯀꯔꯤꯒꯤꯗꯃꯛ ꯑꯄꯪꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯅꯈꯣꯏ ꯀꯅꯥ ꯆꯞ ꯃꯥꯟꯅꯅ ꯆꯤꯡꯗꯨꯗ ꯍꯟꯖꯤꯟ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕꯒꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯄꯨꯔꯛꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯝꯂꯒꯅꯤ꯫ ꯑꯩꯒꯤ
ꯉꯜꯂꯤꯉꯩ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯁꯥꯎꯗꯨꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯉꯝꯃꯔꯣꯏ꯫ ꯃꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯃꯍꯥꯛꯄꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯣꯡꯍꯟꯗꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤ꯫ ꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕꯁꯨ ꯇꯧꯈꯤꯗꯦ꯫ ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯁꯤꯅ ꯑꯩꯅꯤ꯫ ꯕꯥꯏꯕꯜꯅ ꯁꯥꯎꯅ ꯁꯥꯎꯅ ꯇꯨꯝꯈꯤꯅꯨ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ꯫ ꯃꯍꯥꯛꯅ ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯈꯤꯅꯨ꯫ ꯑꯗꯨꯃꯛꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯩꯅ ꯁꯥꯎꯅ ꯁꯥꯎꯅ ꯐꯃꯨꯡꯗ ꯆꯪꯒꯅꯤ꯫ ꯕꯥꯏꯕꯜꯗ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯈꯪꯈꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯨ ꯂꯥꯛꯁꯤꯟꯈꯤꯗꯦ꯫ ꯑꯩꯒꯤ ꯅꯥꯄꯜꯗꯨ ꯐꯥꯖꯤꯟꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯂꯝꯕꯤꯗꯨ ꯇꯧꯕꯗꯨ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯐꯪꯈꯤꯕ ꯍꯥꯏꯕꯕꯨ ꯗꯦꯕꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯃꯪꯂꯤꯉꯩꯗ ꯑꯩꯅ ꯇꯨꯝꯕ ꯌꯥꯈꯤꯗꯕ ꯑꯁꯤꯅꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯁꯤ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗꯨꯗ ꯇꯧꯔꯒ ꯀꯥꯟꯅꯕꯗꯨ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯈꯔꯁꯨ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ꯫ ꯅꯁꯥꯒꯤ ꯖꯒꯥ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯆꯠꯂꯒ ꯇꯧꯕꯗꯒꯤꯗꯤ ꯍꯦꯟꯅ ꯂꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯛꯆꯒꯅꯤ, ꯑꯥꯁꯥ ꯑꯃꯗꯤ ꯄ꯭ꯔꯥꯔꯊꯅꯥꯒ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯁꯤꯗꯤ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯃꯍꯦꯛꯇꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯏ꯫ ꯏꯪꯊꯕ ꯂꯩꯅꯕ, ꯙꯔꯃ ꯆꯦꯟꯕ ꯂꯩꯅꯕ, ꯍꯔꯥꯎꯕ ꯂꯩꯅꯕ, ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧꯅꯕ ꯍꯥꯏꯕꯗꯨ ꯂꯣꯏꯔꯦ ꯈꯪꯕꯒꯤ ꯑꯄꯦꯟꯕꯗꯨ ꯂꯩꯅꯕ, ꯅꯁꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ, ꯃꯃꯜ ꯂꯩꯅ ꯂꯧꯕꯗꯨ ꯂꯩꯅꯕ, ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯅ ꯍꯨꯝꯍꯟꯗꯅꯕꯒꯤꯗꯃꯛ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯃꯦꯟ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯟꯗꯛ ꯃꯐꯝꯁꯤꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯃꯥꯡ ꯊꯥ 8 ꯄꯥꯎꯟ 50 ꯇꯥꯊꯈ꯭ꯔꯦ꯫ ꯃꯥꯒꯤꯗꯃꯛ ꯑꯩ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯍꯥꯛꯅ ꯃꯤ ꯃꯌꯥꯝꯗꯁꯨ ꯐꯪꯍꯟꯕ ꯊꯧꯔꯝ ꯑꯃ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯑꯣꯐꯤꯁꯇꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛꯁꯨ ꯊꯥ 8ꯗ ꯃꯍꯥꯛꯀꯤ ꯑꯔꯨꯝꯕ ꯄꯥꯎꯟ 50 ꯍꯟꯊꯈꯤ꯫ ꯃꯍꯥꯛꯇꯤ ꯃꯉꯣꯟꯗꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯇꯧꯈꯤ꯫ ꯅꯪꯅ ꯇꯧꯒꯗꯕ ꯑꯁꯤ ꯅꯪ ꯅꯁꯥꯒꯤꯗꯃꯛ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯕ ꯇꯝꯕ ꯑꯁꯤꯅꯤ꯫ ꯃꯤ ꯑꯃꯕꯨ ꯏꯁ꯭ꯋꯔꯅ ꯊꯥꯎ ꯅꯣꯏꯕꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤꯗꯃꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯅꯣꯏꯕꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯅꯪ ꯅꯁꯥꯒꯤ ꯋꯥꯍꯩ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯕ ꯇꯥꯏ꯫ ꯅꯪ ꯅꯁꯥꯒꯤ ꯊꯧꯔꯥꯡꯗꯨ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯕ ꯇꯥꯏ꯫ ꯃꯗꯨ ꯃꯍꯥꯛꯅ ꯄꯤꯕꯤꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯤ ꯈꯔꯗꯤ ꯃꯥꯏ ꯄꯥꯛꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯃꯗꯨ ꯇꯧꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯍꯥꯟꯅꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯪꯅ ꯄꯤꯛ ꯊꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏ꯫ ꯑꯗꯨꯕꯨ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯂꯩꯕꯥꯛ ꯄꯣꯛꯄꯒꯤ ꯑꯌꯨꯛ ꯅꯪꯒꯤ ꯆꯈꯥꯎꯗ ꯈꯣꯡꯉꯛꯄ, ꯂꯥꯝꯕ ꯐꯥꯎꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯑꯦ꯫ ꯉꯝꯃꯣꯏꯗ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯑꯦ꯫ ꯍꯛꯆꯥꯡꯁꯤꯗꯤ ꯑꯉꯥꯎꯕꯒꯨꯝꯕꯅꯤ꯫ ꯍꯧꯒꯠꯀꯗꯕ ꯃꯇꯝꯗꯅ ꯐꯃꯨꯡꯗ ꯂꯩꯊꯅꯤꯡꯉꯤ, ꯇꯨꯝꯕ ꯆꯪꯂꯒꯗꯕ ꯃꯇꯝꯗꯅ ꯍꯧꯒꯠꯂꯒ ꯂꯩꯅꯤꯡꯉꯤ꯫ ꯃꯗꯨꯅ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯦꯛꯅꯕꯒ ꯃꯔꯤ ꯂꯩꯅꯍꯜꯂꯤ ꯍꯥꯏꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯈꯪꯒꯅꯤ ꯅꯪ? ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯋꯥꯈꯜ, ꯅꯪꯒꯤ ꯑꯅꯤꯡꯕ, ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯥꯎꯔꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯆꯤꯟꯅ ꯐꯣꯡꯗꯣꯛꯏ꯫ ꯅꯪꯅ ꯄꯥꯝꯕ, ꯅꯪꯅ ꯈꯟꯕ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯐꯥꯎꯕꯗꯨ ꯅꯪꯒꯤ ꯋꯥꯈꯜꯅ ꯍꯥꯏ꯫ ꯃꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯏꯁ꯭ꯋꯔꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯄꯥꯝꯕ, ꯅꯪꯅ ꯈꯟꯕ, ꯅꯪꯉꯣꯟꯗ ꯐꯥꯎꯕꯗꯨ ꯈꯛꯇꯅꯤ꯫ ꯃꯁꯤꯕꯨ ꯂꯩꯀꯪꯂꯥꯗ ꯍꯤꯡꯕ ꯀꯧꯏ꯫ ꯑꯗꯨꯒꯅꯤ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗꯨꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯂꯝꯕꯤꯗꯨꯗ ꯆꯍꯤ 90 ꯆꯪꯈ꯭ꯔꯤꯕ ꯑꯗꯣ꯫ ꯂꯩꯀꯪꯂꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯍꯛꯆꯥꯡꯗ ꯂꯩꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯕꯅꯤ꯫ ꯃꯁꯤ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯉꯥꯡꯒꯤ ꯇꯥꯡꯀꯛꯅꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟꯗ ꯇꯥꯡꯀꯛ 3 ꯂꯩ: ꯑꯉꯥꯡꯒꯤ ꯇꯥꯡꯀꯛ, ꯁꯛ ꯍꯣꯡꯕꯒꯤ ꯇꯥꯡꯀꯛ, ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯕꯗꯒꯤ ꯍꯣꯡꯂꯛꯂꯗꯨꯅ
ꯏꯁ꯭ꯋꯔ ꯑꯩ ꯀꯔꯤ ꯇꯧꯖꯧꯒꯦ, ꯅꯪꯕꯨ ꯀꯔꯝꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯍꯣꯡꯂꯛꯄ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯇꯥꯡꯀꯛꯇ ꯆꯪꯂꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯏꯁ꯭ꯋꯔꯒꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯑꯉꯛꯄ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯊꯦꯡꯅꯒꯅꯤ꯫ ꯅꯍꯥꯛꯅ ꯂꯩꯀꯪꯂꯥꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯒꯅꯤ꯫ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗꯨ ꯆꯔꯥꯗꯤ ꯍꯦꯟꯈꯤꯗꯦ꯫ ꯆꯍꯤ 90 ꯑꯗꯨ ꯃꯈꯣꯏ ꯃꯐꯤꯁꯨ ꯁꯦꯒꯥꯏꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯧꯕꯗꯤ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯐꯨꯔꯤꯠ ꯑꯃ ꯑꯗꯨꯝ ꯆꯍꯤ 90 ꯁꯦꯠꯄꯗꯨ ꯑꯩ ꯄꯥꯝꯗꯦ, ꯑꯅꯧꯕ ꯂꯩꯅꯤꯡꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯈꯔ ꯂꯩ, ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯒ ꯃꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯅ ꯅꯪꯒꯤꯗꯃꯛ ꯇꯧꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯍꯛꯆꯥꯡꯗꯤ ꯖ꯭ꯋꯥꯔꯅꯤ꯫ ꯍꯛꯆꯥꯡꯅ ꯍꯥꯏꯕꯁꯤ ꯑꯩꯅ ꯑꯔꯥꯟꯕꯗꯨ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯅꯍꯥꯁꯤꯡꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯌꯥꯝꯅ لاꯏꯅ ꯅꯍꯥꯁꯤꯡꯗ ꯐꯪꯍꯟꯕ ꯗ꯭ꯔꯒ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯩ꯫ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯍꯥꯁꯤꯡꯁꯤꯅ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯖꯔꯤꯕꯅꯣ? ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯇꯧꯕꯗꯨ ꯃꯈꯣꯏ ꯎꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯈꯔꯗꯤ ꯃꯁꯥꯗ ꯐꯥꯎꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯐꯔꯨꯔꯦ, ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ? ꯃꯔꯝꯗꯤ ꯃꯗꯨꯗꯒꯤ ナꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯤ꯫ ꯊꯋꯥꯏꯒꯤ ꯃꯤꯗꯤ ꯇꯨꯡꯁꯤꯜꯂꯤꯕ ꯃꯤꯅꯤ꯫ ꯊꯋꯥꯏꯒꯤ ꯃꯤꯗꯤ ꯐꯣꯜ ꯑꯃꯠꯇ ꯐꯪꯗ꯭ꯔꯁꯨ ꯑꯆꯨꯝꯕ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯑꯗꯨꯝ ꯇꯧꯒꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯏ ꯃꯃꯩꯗꯗꯤ ꯇꯣꯂꯣꯞ ꯐꯪꯕꯒꯤ ꯅꯨꯃꯤꯠꯇꯨ ꯂꯥꯛꯏ ꯍꯥꯏꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯅꯤ ꯄꯣꯜꯅ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯇꯧꯅꯤꯡꯗꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯌꯥꯅꯗꯕ ꯑꯅꯤ ꯂꯩ, ꯃꯈꯣꯏ ꯑꯅꯤ ꯑꯃꯒ ꯑꯃꯒ ꯂꯥꯟ ꯁꯣꯛꯅꯩ, ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯀꯅꯥꯅ ꯃꯁꯤꯗꯒꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏ꯫ ꯃꯗꯨꯒꯤ ꯄꯟꯗꯨꯞꯇꯨꯒꯤ ꯑꯔꯣꯏꯕ ꯄꯔꯦꯡꯗ ꯃꯍꯥꯛꯅ ꯍꯥꯏ, ꯁꯤꯕ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯩꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯗꯒꯦ? ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅꯗꯤ ꯍꯥꯏꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯀꯟꯕꯤꯕ ꯉꯝꯒꯗꯕꯁꯤ ꯏꯁ꯭ꯋꯔ ꯈꯛꯇꯅꯤ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯗ ꯑꯔꯨꯕ ꯑꯣꯏꯔꯤꯕꯁꯤꯡꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯏꯁ꯭ꯋꯔꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯍꯨꯁ ꯂꯥꯎꯅ ꯍꯦꯛꯇ ꯇꯧꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯀꯔꯝꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯌꯨꯔꯥ? ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯇꯥꯔꯒ ꯃꯗꯨ ꯇꯧ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯅ ꯅꯈꯣꯏꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯉꯛꯄ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯁꯃꯁ꯭ꯌꯥ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯔꯣꯏ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯏꯅꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯃꯤꯅꯝꯂꯣꯏ꯫ ꯑꯩꯅ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯔꯛꯄꯗ ꯑꯉꯛꯄ ꯀꯟꯕꯤꯕ ꯑꯃꯈꯛ ꯐꯪꯈꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯁꯥꯏꯕꯗꯒꯤ ꯀꯟꯕꯤꯈꯤ꯫ ꯑꯥꯏꯁ ꯁꯥꯏꯕꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯃ ꯑꯩ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯝꯊꯥꯗ ꯑꯩꯅ ꯃꯗꯨ ꯁꯥꯏꯒꯅꯤ ꯑꯗꯨꯒ ꯆꯤꯡꯁꯤꯟꯒꯅꯤ, ꯑꯗꯨꯒ ꯃꯤꯒ ꯄꯨꯟꯕꯗ ꯋꯥ ꯉꯥꯡꯕ ꯆꯠꯄꯗ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯨ ꯌꯥꯎꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯁꯥꯏꯗꯨꯅ ꯂꯩꯒꯅꯤ꯫ ꯗꯦꯕꯅ ꯍꯥꯏꯈꯤ, ꯖꯣꯏꯁ, ꯅꯪ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯇꯥꯏ꯫ ꯑꯩꯅ ꯇꯣꯛꯅꯕ ꯍꯣꯠꯅꯈꯤ, ꯇꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤ, ꯍꯥꯏꯕꯗꯤ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯅꯤꯡꯈꯤꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯃꯗꯨꯗꯒꯤ ꯀꯟꯕꯤꯔꯦ꯫ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯅꯠꯇ꯭ꯔꯒꯗꯤ ꯃꯤ ꯑꯃꯅ ꯀꯔꯝꯅ ꯍꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯂꯝꯂꯣꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯔꯝꯅ ꯀꯟꯕꯤꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕꯗꯨ ꯁꯤꯗ ꯂꯩꯔꯦ꯫ ꯅꯪꯅ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯥꯏꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯃꯗꯨ ꯇꯧꯅꯕ ꯊꯧꯖꯥꯜꯗꯨ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯕꯤꯒꯅꯤ꯫ ꯃꯁꯤ ꯑꯗꯨꯝ ꯂꯥꯏꯕꯗꯤ ꯑꯣꯏꯔꯣꯏ, ꯑꯗꯨꯝ ꯊꯨꯕꯁꯨ ꯑꯣꯏꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯕꯗꯤ ꯅꯤꯡꯈꯥ ꯇꯝꯕꯗꯨ ꯄꯤꯕꯤꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯉꯛꯄꯗ ꯊꯥꯖꯩ꯫ ꯏꯁ꯭ꯋꯔ ꯑꯁꯤ ꯑꯉꯛꯄ ꯇꯧꯕ ꯏꯁ꯭ꯋꯔꯅꯤ, ꯑꯩ ꯊꯥꯖꯩ꯫
ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯕꯗꯤ ꯑꯩ ꯑꯉꯛꯄ ꯑꯗꯨ ꯑꯗꯨꯝ ꯂꯧꯖꯒꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯉꯛꯄ ꯑꯃ ꯐꯪꯁꯅꯨ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕꯗꯤ ꯃꯤ ꯑꯃꯅ ꯐꯪꯕ ꯌꯥꯕ ꯅꯤꯡꯈꯥ ꯇꯝꯕꯗꯨ ꯑꯗꯨꯝ ꯐꯪꯅꯕꯒꯤꯗꯃꯛ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯑꯔꯣꯟꯕ ꯃꯆꯥ ꯑꯃ ꯍꯥꯏꯖꯒꯦ ꯑꯉꯛꯄꯅ ꯅꯪꯕꯨ ꯃꯄꯨꯡ ꯐꯥꯕꯗꯤ ꯐꯥꯍꯜꯂꯣꯏ ꯐꯠꯇꯕ ꯄꯨꯝꯕꯗꯨ ꯅꯪ ꯇꯣꯛꯄ ꯄꯥꯝꯂꯝꯒꯅꯤ ꯑꯗꯨꯒ ꯍꯥꯏꯌꯨ ꯏꯁ꯭ꯋꯔ ꯑꯩꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯌꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤꯗꯨ ꯈꯟꯕꯤꯒꯅꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯉꯛꯄ ꯂꯣꯏꯅ ꯐꯪꯅꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯐꯪꯗ꯭ꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ ꯎꯄꯨ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯀꯣꯜꯂꯒ ꯏꯁ꯭ꯋꯔꯗꯒꯤ ꯆꯦꯟꯈꯤꯗꯅꯕ ꯑꯩꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯆꯍꯤ ꯀꯌꯥ ꯑꯃ ꯑꯩ ꯆꯃꯝꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯁ꯭ꯋꯔ ꯅꯪꯅ ꯃꯈꯣꯏꯕꯨꯗꯤ ꯀꯟꯍꯟꯕꯤꯔꯦ ꯑꯩꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯇꯥꯈꯤ ꯏꯁ꯭ꯋꯔ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯈꯪꯕꯒꯦ ꯏꯁ꯭ꯋꯔꯗꯒꯤ ꯑꯉꯛꯄ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯤ ꯍꯦ ꯁꯤꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯅꯪꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯃꯇꯦꯡꯗꯤ ꯄꯥꯡꯂꯣꯏ ꯔꯣꯃꯤꯌꯥ 9:4 ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯅꯠꯇꯅ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯑꯩꯈꯣꯏꯗ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨ ꯊꯨꯡꯅꯅꯕꯅꯤ ꯅꯪꯅ ꯃꯗꯨꯃꯥꯏꯅ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯃꯔꯝꯗꯤ ꯅꯪꯅ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯆꯠꯄꯗꯒꯤꯅꯤ ꯑꯗꯨꯒ ꯄꯗ 5-6ꯇꯨ ꯅꯁꯥꯅ ꯄꯥꯖꯕ ꯌꯥꯒꯅꯤ ꯃꯗꯨꯗ ꯋꯥꯈꯜꯒꯤ ꯃꯇꯥꯡꯗ ꯐꯖꯕ ꯈꯔ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯄꯗ 7ꯗꯗꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯍꯛꯆꯥꯡꯗ ꯂꯩꯕ ꯅꯠꯇꯦ ꯊꯋꯥꯏꯗ ꯂꯩꯕꯅꯤ ꯅꯈꯣꯏꯅ ꯊꯋꯥꯏꯅ ꯆꯤꯡꯕ ꯑꯃꯁꯨꯡ ꯂꯝꯖꯤꯡꯕꯤꯕ ꯑꯣꯏꯗ꯭ꯔꯕꯗꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜ ꯑꯁꯤ ꯃꯆꯨ 3-4ꯅ ꯁꯪꯖꯤꯜꯂꯕꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯊꯋꯥꯏꯗ ꯂꯩꯔꯦ ꯍꯥꯏꯅ ꯃꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯊꯋꯥꯏꯗ ꯂꯩꯔꯦ ꯈꯪꯒꯗꯕ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯇꯧꯔꯕ ꯃꯇꯝꯗꯅꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯑꯩ ꯎꯠꯆꯒꯦ ꯍꯛꯆꯥꯡ ꯑꯁꯤ ꯃꯈꯣꯜ ꯍꯧꯅ ꯍꯧꯏ ꯃꯁꯤꯅ ꯑꯩꯅ ꯄꯥꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯋꯥꯏꯗ ꯏꯁ꯭ꯋꯔꯅ ꯍꯥꯞꯄꯤꯕ ꯑꯁꯤ ꯃꯁꯤꯅꯤ 4 ꯖꯨꯂꯥꯏꯒꯤ ꯁ꯭ꯄꯥꯔꯛꯂꯔ ꯈꯔ ꯄꯨꯊꯣꯛꯄꯤꯔꯛꯎ ꯍꯛꯆꯥꯡ ꯑꯁꯤ ꯀꯔꯤ ꯃꯥꯟꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇ ꯎꯠꯄꯤꯌꯨ ꯍꯛꯆꯥꯡ ꯑꯁꯤ ꯀꯔꯤ ꯃꯥꯟꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇ ꯎꯠꯄꯤꯌꯨ ꯑꯣ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯊꯪꯒꯤ ꯅꯤꯡꯊꯧꯀꯥꯕꯗ ꯍꯧꯔꯒ ꯑꯩꯈꯣꯏ ꯁꯦꯟꯗꯣꯟꯗꯒꯤ ꯀꯣꯛꯀꯅꯤ ꯅꯪꯅ ꯁꯣꯄꯤꯡ ꯃꯣꯜꯗ ꯆꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯗꯨ ꯀꯔꯤꯅꯣ ꯑꯃ ꯌꯣꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯃꯦꯟ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯈꯣꯏꯒꯤ ꯕꯤꯜ ꯊꯤꯗꯣꯛꯄ ꯉꯝꯅꯅꯕ ꯁꯣꯄꯤꯡ ꯆꯠꯄ ꯇꯣꯛꯂꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗ ꯌꯣꯟꯖꯔꯤ ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯔꯝꯕꯗꯨ ꯎꯈꯤ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯍꯨꯛꯆꯤꯜꯂꯒ ꯌꯦꯡꯕꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯃꯗꯨꯒꯤ ꯑꯊꯦꯝꯕ ꯑꯗꯨ ꯃꯍꯥꯛ ꯊꯤꯡꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯅ ꯃꯗꯨ ꯌꯨꯝꯗ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯍꯅꯤ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯁꯛꯈꯤꯕꯗꯥꯏ ꯍꯅꯤ ꯁꯥꯎꯅꯨ ꯑꯩꯉꯣꯟꯗ ꯐꯖꯃꯟꯕꯗꯒꯤ ꯇꯧꯕꯅꯤ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗ ꯂꯩꯌꯨ ꯂꯩꯌꯨ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯪꯅ ꯍꯦ ꯂꯥꯏ ꯐꯠꯇꯕ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯈꯤ ꯑꯩ ꯇꯧꯋꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ
ꯃꯁꯤꯗꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯡꯗꯅ ꯍꯦꯟꯅ ꯐꯖꯩꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯦꯃꯦꯟ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯌꯥꯝ ꯈꯪꯕꯤꯌꯨꯀꯣ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯅꯨꯄꯤꯅ ꯁꯣꯄꯤꯡ ꯆꯠꯂꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯄꯣꯠ ꯂꯣꯠꯂꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯀꯃꯥꯏꯅ ꯕꯣꯔ ꯄꯤꯗꯣꯏꯅꯣ? ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯂꯒꯅꯤ ꯍꯛꯆꯥꯡꯗꯤ 4th ꯖꯨꯂꯥꯏꯒꯤ ꯁ꯭ꯄꯥꯔꯀꯂꯔ ꯑꯗꯨꯒꯨꯝꯅ ꯑꯣꯏ꯫ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤꯅ ꯅꯍꯥꯛꯅ ꯇꯧꯕ ꯍꯧꯈ꯭ꯔꯕ ꯑꯗꯨ ꯃꯈꯥ ꯆꯠꯊꯅꯕ ꯍꯧꯒꯠꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤ꯫ ꯀꯔꯤꯅꯣ ꯑꯃ ꯍꯧꯕ ꯍꯥꯏꯕꯁꯤ ꯂꯦꯝꯅ ꯍꯥꯞꯆꯒꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite